तोंगान सोशल मीडिया की मरुओइबा ई पाउ खर म्याम दा थमजगे थादौ फुरुपु मसक ताकपदा कुकी दगी अयाब लौबगी मथौ तादे हाइना थादौ कम्युनिटी इंटरनेशनल ने फोंदोखरे थादौ फुरुपु मसक ताकपदा कुकी दगी अयाब लौबगी मथौ तादे थादौ दि कुकी नते हाइना थादौ कम्युनिटी इंटरनेशनल TCI ने थादरक पसेरोल अमन खंगलकले सेरोल अदुना मखा तारदुना हाई थादौ कम्युनिटी इंटरनेशनल TCI ने लौखिबो वारेपु सुद लैबा कुकी लालहलुप अमा ओइरिबा कुकी नेशनल फ्रंट KNF ना थादौ की मथक खुद थागनी हाइना फोंदोखिबो वाफम अदुगी सब सब पखुम ngasi TCI na piraduna makhatana hai hauzik manipur da thokliba irang asida khwaidigi hena phibam sokpa phurubasi thadou phurubne Kuki national front na thadou gi mathak ta khud thagni hairiba si thadou gi identity culture custom tradition amadi custom da singnabani KNF na pan Kuki gi wakhalon da sumnam sason tawbu yanaba sinba lalongni Kuki haibasi any Kuki tribe AKT na sakhangba natana istirasi da lairiba nannaga tribe singna masakhangde Hauzik lairiba Kuki asi any Kuki tribe khaktani zomi amadi ma tribe asi Kuki nate atopa tribe amani Kuki KNF hairiba lalolup asi Kuki gi mingda separate administration demand toriba lalolup amani Kuki KNF na thadou gi mathakta khud thaba pamde hairiba asi thadou gi mathakta phongna singnabani thadou oina Kuki singna masak khangbana afaba oigani Kuki supremacy agenda asi ain gi mayoktani thadou oina laigani Kuki gi makha da laigadaba natte haina zerolasina makha tana phongdorakle Professional course singi entrance examination da saruk yaningba mahiro singi damakta laingang na lokhatpa akhanaba thorang ama oina Chief Minister gi coaching scheme ngasi Chief Minister Nongthomba Mbere na hodokre Manipur government gi education S department na sinduna CM secretariat ki darbar hall da ngasi pangthokhiba Chief Minister gi coaching scheme hodopgi thorom aduda khangalaba mahiroi humpu gu humdoi NEET ki mahiroi kunthra gu humdoi amasung JEE gi mahiroi kunthra scheme asigi makhada pangthokadaba online coaching class saruk yabada khodong chana nabgi damakta Chief Minister na mahiroi sing asida tablet sing yanthoke thorom aduda Minister sing MLA sing Chief Secretary Akash Educational Service Limited amasung FIIT JEE Limited ki mihu sing Education S department ki official amadi staff sing loinina khangalaba mahiroi sing Thorom aduda wangang laduna Chief Minister Nongthomba Mbere na hai Manipur da ing tapa soidana hanjilaklagani lamtam asida khundaminariba furup singi manungda asobu furup ama oiriba Thadou Furup ki convention da Manipur lenga ki war on drugs amadi NRC chana hanbada saugolakpa leire loinana khongthang asibu maitei amadi naga furup ki CSO yauna Manipur gi lup singna su taram okpa leire wakhal taminaram daba sing haujikti wakhal taminatuna ing tapa gi lambida sangsinba matam oire ing tapa purang nabagi lambida sangsin le haiduna su mapan gi sangsilakpa illegal immigrants sing khunda hanbadi lenga kasina kaidonung da tawroi lenga kasi leiriba makhaidi gelongmi singi tungi lambi soidana yalamgani loinana core issue da lenga na kaidonung da compromise tawroi haina phongdokhi Naha Amaga Nongmeina Kaplamle.Leishabi amaga Nupa le hairi ngarang numi yungba matung pung 12 makhairom tarakpa matamda masak khangdaba miyoi kharana Bisnupur gi ITI office manakta Naha Amaga Nongmeina Kaplambadagi RIMS hospital da pukhatuna laikanakre hairi soklaba naha adugi mamingna khwairakpam Amarjit masagi chahina kunga manga apokpa KS Khelen kawi moirangi thamna pokpi mayai lekai degi ni hairi mahaki oi thangba color bon manakta nongmai maru ama panbani hairi adum oinamak mahakanana kari maramgi damakta Nongmeina Kaplamlibano haiba sapsana khangba ngamdre Thadou asigi matangda police na case ama register tawre haina su phongdokle Nakal amoromda ngarang numidang pung 3 makhairom tarakpada Lamphel gi employment exchange office manakta leiba Mahikol school gi girls hostel da leibi Sinam Lansenbi masagi sahina taragani pan apokpa S Roman kauba Thangmaiban polem lekai dagi Leishabi amaga kadomdagi pairakpano haiba khangdaba Nongmai maru amana ningong da panbadagi soktuna RIMS ki hospital da laikanakre hairi adum oinamak makhataba layeng chathanabagi damakta mahak RIMS tagi refer tawraduna sijo hospital da layeng li hairi Pakhang Leishabi asikbada unarami haiduna phaba phuba harassment pibasi yamna sakhataba thabangni nungaitrasu mafam sade phajana hairaga sarhan kho haina arambai tingol gi lusing purel korongan khuman thamlakle